ꯑꯍꯥꯟꯕ ꯃꯈꯜ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕꯁꯦ ꯆꯥꯗꯕ ꯌꯥꯝ ꯀꯨꯏꯔꯦꯅꯦ ꯉꯁꯤꯗꯤꯅꯦ ꯉꯥ ꯈꯔ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯗꯨꯒ ꯑꯇꯥꯎꯕꯁꯤꯗ ꯌꯥꯝ ꯍꯥꯞꯇ꯭ꯔꯦꯀꯣ ꯃꯆꯥ ꯑꯃꯇꯪ ꯍꯥꯞꯄꯦ ꯑꯩ ꯉꯝꯒꯗꯕ ꯆꯥꯡꯗ ꯑꯗꯨꯗꯨꯒ ꯁꯤꯗ ꯏꯔꯣꯟꯕ ꯈꯔ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯂꯥꯗ ꯈꯔꯒ ꯀꯣꯠꯅꯕ ꯈꯔꯒ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯗꯣꯏ ꯆꯥꯅꯤꯡꯉꯦ ꯉꯁꯤꯗꯤ ꯑꯩ ꯆꯥꯕ ꯍꯧꯖꯤꯜꯂꯒꯦ ꯑꯩ ꯇꯤꯟꯒꯁꯤ ꯌꯣꯠꯄꯅ ꯌꯥꯗ꯭ꯔꯦꯕ ꯉꯥ ꯊꯣꯡꯕꯁꯦ ꯆꯥꯗꯕ ꯀꯨꯏꯔꯦꯅꯅꯦ ꯉꯁꯤꯗꯤ ꯐꯖꯅ ꯍꯦꯛꯇ ꯊꯣꯡꯊꯔꯅꯤ ꯃꯅꯝꯁꯤꯒ ꯇꯥꯕꯗ ꯋꯥꯎ ꯇꯥꯏꯌꯦ ꯉꯁꯤꯗꯤ ꯂꯣꯛꯇꯥꯛꯇꯒꯤ ꯐ꯭ꯔꯦꯁꯇ ꯐꯥꯔ ꯄꯨꯔꯛꯄ ꯉꯥꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯍꯥꯎ ꯑꯝꯇ ꯂꯧꯈꯤꯒꯦ ꯑꯁ ꯈꯨꯍꯥꯎꯁꯤꯗꯤ ꯏꯔꯣꯟꯕꯁꯦ ꯑꯝꯇ ꯆꯥꯈꯤꯒꯦ ꯏꯔꯣꯟꯕꯁꯦ ꯍꯦꯛꯇ ꯂꯩꯕ ꯉꯝꯗꯦ ꯎꯕꯗ ꯃꯩ ꯆꯠꯂꯦꯍꯦ ꯁꯤꯗꯤ ꯑꯩꯈꯣꯏꯁꯤꯗꯤ ꯕꯦꯁꯤꯛ ꯈꯛꯇꯅꯤ ꯇꯧꯔꯤ ꯉꯥꯒꯤ ꯃꯇꯣꯡꯁꯦ ꯈꯨꯗꯛꯇ ꯐꯥꯕꯒꯤ ꯑꯃ ꯃꯍꯥꯎꯁꯦ ꯇꯣꯉꯥꯟꯕꯖꯥꯠꯅꯤ ꯃꯁꯤꯒꯤ ꯉꯥꯁꯤꯒꯤ ꯃꯍꯥꯎꯁꯤꯅ ꯑꯃꯅꯤ ꯑꯅꯧꯕ ꯔꯤꯁꯤꯄꯤ ꯑꯃꯅꯤ ꯍꯦꯛꯇ ꯆꯩꯀꯣ ꯍꯟꯗꯛꯇꯤ ꯃꯣꯔꯣꯛꯀꯁꯦ ꯄꯥꯡ ꯆꯤꯛꯆꯗ꯭ꯔꯦ ꯑꯩ ꯈꯨꯊꯤꯕ ꯅꯪꯈꯤꯗꯅ ꯉꯥꯁꯤꯁꯨ ꯐꯖꯅ ꯍꯥꯎꯋꯦ ꯀꯩ ꯃꯃꯤꯡꯗꯨꯕꯣ ꯄꯨꯛꯆꯥꯎꯕꯤ ꯍꯥꯏꯅꯗꯦ ꯄꯨꯛꯂꯥꯎꯕꯤ ꯍꯥꯏꯕꯅꯤꯀꯣ ꯁꯣꯏꯗꯣꯛꯈꯤꯕꯅꯦ ꯒ꯭ꯔꯥꯁ ꯀꯞ ꯀꯥꯏ ꯍꯥꯏꯅꯕꯗꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯏꯁꯥꯅ ꯋꯥꯡꯉꯒ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯑꯗꯨ ꯁꯤꯅꯤ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯔꯕ ꯀꯩꯅꯣ ꯆꯤꯝꯕꯥꯜꯁꯦ ꯀꯣꯇꯟ ꯇꯩꯔꯛꯑꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ
ꯉꯥꯅ ꯃꯔꯣꯝ ꯍꯥꯎꯕꯒ ꯏꯔꯣꯝꯕꯒꯅ ꯃꯔꯣꯝ ꯍꯥꯎꯕꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦꯍꯦ ꯀꯔꯝꯕ ꯆꯥꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯍꯥꯎꯕ ꯉꯥꯛꯇ ꯄꯩ ꯂꯩꯕꯁꯤꯗ ꯉꯥꯁꯤꯅ ꯈꯤꯇꯪꯗꯤ ꯉꯥ ꯆꯥꯗ꯭ꯔꯗꯤ ꯌꯥꯗꯕꯅꯤꯅ ꯏꯔꯣꯝꯕꯁꯤꯅꯅꯦ ꯌꯣꯡꯆꯥꯛꯁꯦ ꯐꯖꯅ ꯍꯥꯞꯀꯦ ꯇꯧꯔꯦ ꯑꯗꯨꯒ ꯚꯥꯞ ꯐꯔꯒ ꯕꯨꯠ ꯊꯣꯛꯑꯦ ꯑꯗꯨꯅꯤ ꯍꯥꯞꯍꯧꯗ꯭ꯔꯦ ꯐꯖꯅ ꯍꯩꯖꯤꯜꯂꯒꯦ ꯀꯥꯟꯅꯄꯣꯠꯇꯦ ꯇꯣꯠꯁꯜꯂꯦ ꯍꯥꯎꯕꯗꯤ ꯐꯥꯁ ꯇꯥꯔꯦꯍꯦ ꯃꯌꯥꯝ ꯆꯥꯅ ꯍꯣꯠꯅꯔꯤꯉꯩꯗ ꯋꯥꯒꯁꯦ ꯉꯥꯡꯕ ꯂꯣꯏ ꯀꯥꯎꯔꯦꯀꯣ ꯑꯩ ꯉꯥ ꯃꯔꯨ ꯑꯃꯨꯛ ꯄꯟꯒꯗ꯭ꯔꯥ ꯈꯔ ꯈꯟꯕꯒꯤ ꯃꯔꯨꯕꯨꯗꯤ ꯄꯥꯛꯂꯝꯕꯨꯗꯤ ꯌꯥꯎꯗꯦꯕ ꯑꯗꯨꯏꯁꯨ ꯈꯔ ꯈꯔ ꯌꯥꯎꯕꯅꯤꯅ ꯆꯥꯁꯟꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯍꯥꯎꯕꯗꯤ ꯐꯖꯅ ꯍꯥꯎꯔꯦ ꯏꯔꯣꯝꯕꯁꯤꯅ ꯌꯣꯡꯆꯥꯛꯁꯦ ꯐꯖꯅ ꯍꯥꯞꯆꯒꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛꯀ ꯌꯥꯎꯔꯃꯤꯅ ꯍꯥꯎꯔꯃꯤ ꯏꯔꯣꯝꯕꯁꯦ ꯃꯌꯥꯝ ꯃꯤ ꯃꯈꯣꯟꯁꯦ ꯃꯔꯣꯟ ꯑꯃ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯇꯧꯔꯤꯁꯦ ꯆꯥꯛ ꯆꯥꯏꯁꯤꯅ
ꯅꯨꯡꯗꯥꯡ ꯇꯥꯔ ꯂꯥꯡꯕ ꯍꯦꯟꯒꯠꯂꯛꯑꯦ ꯑꯗꯨꯅꯤ ꯍꯥꯎꯕꯗꯤ ꯐꯖꯅ ꯍꯥꯎꯔꯦ ꯐꯅꯌꯥꯝ ꯌꯥꯝꯕꯅꯤ ꯄꯨꯛꯀꯁꯦ ꯀꯩꯅꯣꯝ ꯇꯧꯁꯜꯂꯛꯑꯦ hào đấy em cô cho bé khoa gì đấy ha ha hay bí vấn xin nào đấy phiên trở ra này ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯆꯥꯕꯁꯨ ꯂꯣꯏ ꯂꯣꯏꯔꯦ ꯁꯤꯠ ꯅꯥꯟꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯑꯗꯨꯗꯨꯒ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ